Akashbani Imphal, Maibam Dwijamani na pau pazari. Ahanbada maroiba pau. Manipur Police na rise asigi sing amasung tamgi singnaba mafamsingda combing operation amadi area domination gi thabak leptana sathari. Lok Sabha ki MP Angomsa Bimol Akoizam hairi kariguma thabak ama tawgi khalakpada ninganabana mang tharabadi thabak adu mai pakna pangthokpa ngamloi. Amasung Sanjib Khana leibag asigi yakai mathoi suba Chief Justice oina ngasi wasak lauragani. Manipur Police na rise asigi sing amasung tamgi singnaba mafamsingda combing operation amadi area domination gi thabak leptana sathari. Kaksing jilla gi utang pokpi hilda ngarang thibu humgi thabak sathabada 9mm pistol ani magazine yauba .22 gi rifle ama pompi ama hand grenade ama kapa yariba nongmai maru taruk kapthokraba nongmai maru gi tokning kuntaret smoke grenade ani tear smoke cell manga wireless head ama bulletproof jacket ani BP plate ama jungle boot ama phangbangam khi atoba thodok amada Tengnopal jilla gi Maujang village da thibu humgi thabuk sathabada 12 bore single barrel rifle mari 7.62 gi rifle ama 303 rifle ama pompi ahum lethod gun ama AK-47 rifle gi magazine ani kapa yariba nongmai maru nipu pokhai bayaba polam singloina wireless set ama madi charger na singba phagat pangam khi National Highway 2 Imphal Dimapur lambi madi National Highway 38 Imphal Jiribam lambi da port puduna lakpa gari saniyangkai security gi akanba ngaksel thorang kaloina Imphal da pusilakhi karigumba thabak ama tawge khalakpada ninghanabada mang tharabadi thabak adu mai pangna pangthokpa ngamloi wafam asi ngarang New Development Organization Singjamai na sinduna Singjamai oinam thingal da leiba political activist oinam Roman gi yumda pangthokiba nongmagi oiba interaction program amada Lok Sabha gi MP Angomsa Bimol Akoizam na phongdokhibani magna hai tawge khaliba thabak adu pongningda sab yungna leplaga khongpham sena sangsingadabani maduna thabak adu irai laina pangthokpa ngamgani yaroi ngamloi haibu wakhalon thadokadabani magna hai kariguma thabak ama tawbada soikhiba yaurabadi soikhre haiba ngambagi thona aikhoida legedabani asoiba do kaidongai desu losinduna thamloidabani Sri Bimol hai soikhre ne admit to ngamba mise mapunchida chakhurke dane haina daina mapunchida amatta soirakta mise mina tena asoibodo admit tawraga chumthokpa ngamba lambi satpa ngamne natabida soikhre haibodo losalaga haiba ngamdadana leidana toisa se masagi admit to ngamaktamne soigi base admit to taman basangang kihan baga losan hangi bai mota sigi admit to ngambagi sa mioi bam no sigi personality se leibam thoeba maruina miyam gi phampai ba public office pai ba moida masigi gatse moigi adugi honesty leibam thoeba ngarak pangthokiba nongmagi oiba khanane na bagi mifam matuda Kanguzum Ranjit Singh MLA su saruk yakhi Sahi asigi September kuthra dagi satharakpa Clean Lilong Clean Manipur haiba lamtu sengdokpagi kemama ngarang loisinkhre Assam Rifles amadi Youth Club yankai mari na punna Saba Lilong United Club na punna khusum naraka pangthokiba kem aduda Assam Rifles ki personal yauna miyoi sohum lomna saruk yakhi Assam Rifles na makata na World Immunization Day ga mari lenana Sandil jilla gi Selon Kobang Kasinbung Toitong all somtal amadi new somtal da tongan be health awareness amadi lemna laing bagi kem sing pangthorakpa ngarang loisinkhre jila asigi miyam ga Assam Rifles ke hena mari sechilana ba a day with company commander haiba thorma masu pangthokhi tabiriba pawasi Akashbani Imphal dagini Sanjib Khana leibag asigi yankai mathoi suba Chief Justice oina ngasi wasak lauragani Rashtrapati Draupadi Murmu na Rashtrapati Bhavan da pangthoba thoramamada Justice Sanjib Khana bu wasak laugani Justice Sanjib Khana leibag asigi maroiba judgment sing Mikhal da electronic voting machine sejinaba electoral bond scheme kaktatpa madi lisingani taramapan da article sohum humbudra lokthokuna Jammu Kashmir de piramba special status sing lokthokpana singba Supreme Court ki constitution bench da yaukhibani Justice Sanjib Khana na husik Chief Justice oina thau puriba DY Chandrasur gi mahut silagani
जम्मू कश्मीर की किश्तवाड़ जिला दंगरांग लालौबसिंग खुद थोंनबदा पेरा SF की लालमी अमा सिरे अतोपा अहुम अमना सोकले हौकिबा चयोलदा विलेज डिफेंस गार्ड अनि लालौबसिंग हाटखरबा मतुंग जिला असिगी असुप उमंगसिंगदा लालौबसिंग अदु लैरि हाइबगी अकंगनबा पाव अमा फंगबदगी सिक्योरिटी फोर्ससिंगना थी बुहुमगी थाबुक सथबदा थौदोक अदु थोखिबनी हौजिक मखाताना कॉम्बिंग ऑपरेशन सथरी बिहार की राजगिरदा नुपी की एशियन चैंपियंस ट्रॉफी हॉकी टूर्नामेंट लिसिंगनी कुनबरी ngasi हौरगनी ngasi अहुब नुमित की मैच भारत अमदी मलेशिया नुंथेल पुंग मरी मिनिट 95 चटपद सानगनी भारत की टीम असिदा मणिपुर की पोखरंबम सुशीला अमदी खरीबम बेसु सरुक यागनी मंगा सुबा जूनियर अमदी सब जूनियर योगासना स्पोर्ट्स नेशनल चैंपियनशिप गुवाहाटी दा ngasi हौरगनी था असिगी तरामरी फाव सथगदबा चैंपियनशिप असिदा सरुक यागदबा मणिपुर की सानरोइसिंग अदु मणिपुर हैंडलूम एंड हैंडीक्राफ्ट्स डेवलपमेंट कॉर्पोरेशन के चेयरमैन सो ओइरिबा खोंगबान ताबम इबोमसा MLA नंगरांग लमथाखी चैंपियनशिप अदुगी मणिपुर योगा आसना स्पोर्ट्स एसोसिएशन के जनरल सेक्रेटरी पुखरंबम वीर प्रकाशपु नेशनल जूरी मेंबर ओइना खलपदा MLA ना थगदबा फोंदोरगली ngasi phongba pause singe maroiba pausing dama hauzik Kshetrimayum Birosh leire Birosh Thagatchari Dwijamani Thamna pokpi amadi sana sabida makhatana khuthokna khiba amadi masida army gi jawan ama sokhiba kendra sarkar Manipur sarkar amadi United Naga Council gi maikai ahungi wari makhatana tha asigi 13 dagi senapati headquarter da chathargani haiba paw amadi Bisnupur jila gi Saitol khulda nupi ama hatkibagi thodok miyamna pendaba phongdoknarapai pawsing na ngasi phongliba pawche ayambagi maruiba paw oina phongnari huelan pawche da thamna pokpi da bom nomai haitharakhre security ama sokle jiribam da forest bit mai thakre bom na yum ani mandop ama thugaikhre haina paw asina head ahan balamai da phongli wakai ngangba laldu homa gi mathakta FIR thangatkhre governor da su wakatkhre haba paw amadi sana sabi amasung thana pokpida khud thokna da CAF ama sokle haba paw asi photo ga konana Ichel Express ki ahan balamai da phongli ITLF yauna tribal organization tarana Indo Myanmar border fencing khabada yaningda ba phongdorakli haba paw asina naharol thaudangi ahan balamai da phongli Manipur da nauna jila sing sem khibagi matang da United Naga Council Bharat Sarkar amasung Manipur Sarkar gi nakal ahumgi oiba wari tha asigi 13 da Senapati jila da chathargani haiba paw asi Morning Bell Hills Hornbill Express amadi Imphal Free Press ki ahan balamai da phongli paw asi People's Chronicle Poknafam Sangai Express Manipuri amasung English edition da su phongli Maharaja Bhojachandra College ki alumni meet pangthokhiba gi paw Manipur Mail gi ahan balamai da phongli Sophia Misi gi matang da MLA Premchandra na luchingduna CM ga unakhre state security na khul ngakpagi thabak tawhan bada yanakhre haiba paw asina Manipur News ki ahan balamai da phongli DGP Rajiv na Senapati headquarter da chatlure DGP na unasi haibada blockade tawriba singna yakhidre haiba paw asina sanaleba pawche gi ahan ba headline tawri Numit nini gi oiba Amur Falcon Campaign Rainforest Club Tamenglong Forest Division amasung Wildlife Trust na punna Chiolwan da pangthokhibagi paw Ganfew Mail amadi Tamenglong Times ki ahan balamai da phongli Dwijamani Thagasari Birosh Aroibada maroiba pawmu Manipur Police na Raija sigi singa masung tamgi singna ba mafam singda combing operation amadi area domination gi thabak leptana sathari Lok Sabha की MP Angomsa Bimol Akoizam Hairi Karigumba Thabak ama tauge khalakpada ningan nabana mang tharabadi thabak adu mai pakna pangthokpa ngamloi amasung Sanjib Khana leibak asigi yankai mathoi suba Chief Justice oina ngasi wasak lauragani pauloi sare